सी फोंग की तोान तोान से फोंग सिंह मरुब पाउसिंग खोंगसरग मैम शेयर तौजगे अहानबद लोटुना लेबिगनो IRA फाइनेंस की मैनेजिंग डायरेक्टर यूनम इराबंत लोटलग लेबिगी महत्ता IRA इन्वेस्टर ग्रुप की मेंबर सिंह उननब होटनबियु हाइरी ngasi Manipur Press Club ta pangthokpa pawgi mifam amada investor group ki president Yumkhaibam Saimom na haikibada COVID na maram oiraga matam khara lepluraba matung hauzik office hangduna thabak tawrabasu investor singi pithokadaba senpa matam chana pithokthre hiramasida managing director paw phaunaba ngamdana lairibasi December 15 fawgi manungda investor sing unanaba honabiyo matung tabra pamdaba thodok tholakpa yai haidi hanasu pawsesna makhatana phungdorakli atop paw manamo asum aran khangdringai paw phongbigano Council of Higher Secondary Education Employee Association की General Body मिफम December मंगादा फांगथोकरे मिफम मदुना तुआन वारेप कयासु लौखी हैना एसोसिएशन असिगी प्रेसिडेंट ओ भुवनेश्वर अमसुम सेक्रेटरी एंड प्रवीण अनिना कुयेक पीदुना थदरकपा सेरोलदा हाइदि हंदक की मिफमदा लौखिबा वारेपती कुमजा इंग्लिश इंगनिगा 13 की सखो थौरांग कया पाइखलक्तुना अतेक अकाय तिंख मरक्ता मथोंग खंगदना लेरंबादु अनौब मोंगदा अनानब बिल्डिंग सेमगतपा ऑल इंडिया लेवल दा सिलेबस एंड करिकुलम सेमबा पेपर सेटिंग मरी लेना सेंटर तरागा मंगाद ओजासिंगी ओइबा ट्रेनिंग पीबा एग्जाम की रिजल्ट अथुबा मतमदा हाइदोकपा ngamnaba बार कोड अमदी टेक्नोलॉजी सखथोखनबा पेंशन बेनिफिट डे पेंशन सेल हांगबा लोकल एलिमेंट का मरी लेना हिस्टोरी लाइरिक फोंगबा legal cell hangdokpa amasum all India education policy semduna council bu manglomda khotpada asawbo thodang loriba council gi chairman amasum secretary anibu thagatpasu GB mifamna lokhi makha tana association asigi nauna semkiba by law sana hanbagi matangdasu yenaba yaudana miyamna yanaki amaramda association asigi members singna mana punariba thau mapung phana pangthokpa hainabasu warep lokhi Council की मरी लेनबा अमदी council की employee की मतंगदा social media यावना media की platform सिंगदा अरानबो वफम क्या फोंदोकनरकले मरमसना council की मरी लेनबा पाव फोंद्रिङैदा मांगजौनना association गा हाना तानरगा अचुम अरान खंगलब मतुंगदा पाव फोंबियो अचुम अरान खंद्रिङैदा लनाय मिय खरगी अपाम मानब मोंगदा पाव फोंनबा यौरकलिबासी matung tabra tawbigano haina appeal torokli amaramda council na matam gi oina pekhat pathapak thoramsing association na mateng pang bahaina su ware blokre haidena su boxes na makhatana phongdorokli atopa pawamana english ngani ga kuntra da lairaba billion ama matam sangna covid-19 virus pandemic na akan masafu pi bana maram oiduna kum english ngani ga kuntra phawba miyo million saniga taret hena sathiba lairaba miyo sing ohengani मधु थारगा मलेम की ओइना साथीना लाइरबा मियोय मसिंग असि बिलियन अमा हेलगनी हाइना UN डेवलपमेंट प्रोग्राम ना सतखिबा स्टडी अमना फोंदोरकली सतखिबा स्टडी अदुदा सस्टेनेबल डेवलपमेंट गोल्स की फिबम मल्टी डायमेंशन इफेक्ट क्या येंगलगा मथंगी डिकेटा लाखदबा फिबम क्या नैनखि स्टडी अदु UNDP अमसुम यूनिवर्सिटी ऑफ डेनवर दा लैरिबा Party Center for International Future ga matam sangna mapang oiduna satharakpa tharong gi saruk amane severe long term effects of COVID-19 pandemic haiba sina sathina lairaba miyoy gi masing hauzik lairiba sang asidagi million saniga taret hengat handuna lising aniga kuntra phawgi manungda ka hena lairaba miyoy masing asi billion ama hena lairagani haina study duna phongdokhi haina su pauksi sna makatana phongdorogli Makasa tharakpon yamna ngakningai oiriba COVID-19 gi marak asida mayamda pawng tang share tawjage tamna ngakpa khangdaba laina amana miyoi hatpa horakli myam miyoi ama sire amasum sarakna miyoi sani gi mawdragi mathakta Andhra Pradesh ki Eluru hairiba jaga sida hospitalized tawkhre hairi myam yamna ngakpa paw amane Andhra Pradesh ki Eluru hairiba jaga sida myam yamna hairi masa khangdaba masum tamthiraba laina amana sandorakpadagi मियोय अमा सिगी नुमाइजु नुमिता लाइखिद्रे अमासुम मियोय सनिगी मौद्राग निथोगी मथक्ता मियोय सिंगसित नहानखि हाइरे अदुबो हौजिक सौराना मियोय सामगा निफु मुक्ति पेशेंट सिंगदि मयुम मयुमदा लायेंगबा लोरबा मतुंगदा हन्नारखरे हाइरे अमासुम मखोगी कंडीशन सिंग असि स्टेबल ओइरे हाइना मेडिकल एंड हेल्थ ऑफिशियल इन वेस्ट गोदावरी डिस्ट्रिक्ट ना हाइरे हाइनासु पॉक्सीसना मखाताना फोंदोरगली अमासुम हजिक नारिबा सिगी लाइना असि हाइदि मतौ करमाइना
ꯊꯣꯛꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯁꯨꯡ ꯆꯍꯤ 95 ꯁꯨꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜ ꯕꯤꯖꯌꯋꯥꯗꯥꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏ ꯑꯁꯤ ꯅꯧꯁꯤꯌꯥ ꯑꯃꯁꯨꯡ ꯏꯄꯤꯂꯤꯞꯁꯤ ꯅꯥꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯤꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯥꯈꯤꯕ ꯇꯥꯔꯁꯨ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯈꯛ ꯃꯤꯑꯣꯏ 8 ꯃꯨꯛꯇꯤ ꯒꯣꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯤꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯗꯥꯛꯇꯔꯅ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ ꯍꯥꯎꯁ ꯇꯨ ꯍꯥꯎꯁ ꯁꯔꯚꯦ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯀꯃꯤꯁꯅꯔ ꯀꯥꯇꯥꯃꯅꯤꯅꯤ ꯚꯥꯁꯀꯔ ꯃꯍꯥꯛ ꯑꯁꯨꯝ ꯏꯂꯨꯔꯨꯗ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤꯡ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯒꯣꯚꯔꯅꯔ ꯕꯤꯁꯋꯥꯚꯨꯁꯟ ꯍꯔꯤꯆꯟꯗꯟꯅꯁꯨ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯦꯗꯤꯀꯦꯜ ꯀꯤꯌꯔꯒꯤ ꯑꯣꯏꯕ ꯁꯤꯒꯤ ꯑꯦꯐꯦꯛꯇꯦꯗ ꯄꯔꯁꯟꯁꯤꯡꯗ ꯃꯍꯥꯛꯅꯁꯨ ꯗꯥꯏꯔꯦꯛꯇꯦꯗ ꯇꯧꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ YS ꯖꯒꯟꯃꯣꯍꯟ ꯔꯦꯗꯤꯅꯁꯨ ꯃꯍꯥꯛꯅ ꯁꯦꯗ꯭ꯌꯨꯜ ꯇꯧꯈ꯭ꯔꯦ ꯏꯂꯨꯔꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯀꯥꯟꯗ GGHꯀꯤ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯅꯥꯛꯇ ꯎꯅꯒꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯦꯁ ꯒꯣꯗꯥꯕꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯥꯏ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯜꯊ AKK ꯁ꯭ꯔꯤꯅꯤꯕꯥꯁ ꯅꯥꯅꯤꯅꯁꯨ ꯃꯍꯥꯛꯅ ꯑꯁꯤꯒꯤ ꯑꯟꯅꯣꯟ ꯗꯤꯖꯤꯖꯁꯤ ꯋꯥꯇꯔ ꯀꯟꯇꯥꯃꯤꯅꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯇꯦꯁ ꯇꯧꯕꯗꯁꯨ ꯈꯪꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯅꯥꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯚꯤꯖꯤꯠ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯥꯏꯆꯠ ꯅꯥꯍꯜꯂꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ MPꯅ ꯃꯣꯏꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯒꯤ ꯄꯣꯏꯖꯅꯁ ꯑꯣꯔꯒꯥꯅꯤꯛ ꯁꯕꯁꯇꯦꯟꯁꯁꯤꯡꯅ ꯃꯈꯣꯏ ꯁꯤꯒꯤ ꯗꯤꯖꯤꯖ ꯑꯁꯤ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯊꯥꯖꯅꯔꯤ ꯑꯃꯁꯨꯡ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯊꯣꯛꯍꯜꯂꯛꯂꯤꯕ ꯁꯗꯟ ꯗꯤꯖꯤꯖꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯇꯦꯁ ꯑꯃꯁꯨꯡ CT ꯁ꯭ꯀꯦꯟ ꯄꯔꯐꯣꯔꯝ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯗꯤꯖꯤꯖꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯤꯒꯤ ꯑꯦꯚꯤꯗꯦꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯇꯦꯁꯀꯤ ꯔꯤꯖꯜꯠꯁꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯍꯥꯏꯔꯦ ꯑꯃꯁꯨꯡ E. coli ꯔꯤꯖꯜꯠꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯀꯂꯦꯛꯇꯔ ꯍꯤꯃꯟꯁꯨ ꯁꯨꯀ꯭ꯂꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯏ ꯄꯥꯎ ꯁꯦꯌꯔ ꯇꯧꯖꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛꯁꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯅꯤꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯥꯕ ꯊꯛꯄꯁꯨ ꯐꯖꯅ ꯌꯦꯡꯉ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯟꯅ ꯉꯁꯤ ꯐꯣꯡꯕ ꯐꯣꯡꯁꯤꯡꯗꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯕ ꯉꯁꯤꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯌꯥꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯨ ꯐꯣꯡ ꯉꯥꯏꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ